ngarang nahan da khoi pangthokkiba NEET UGC gi 2026 ki examination se amu khoi cancel tawkhre hari masi oja National Testing Agency sina khoi gi lauduna khoi gi tha asigi tang ahumda pangthokkiba NEET UGC 2026 ki exam si khoi gi cancel tawragani hayo ja masi cancel tawbugi maram se atai gi nate khoi exam si pangthokkhro matungda question leak oire haibagi paw ma khoi haiba tare likhunam lairakpudagi exam si amuk nauna reschedule tawraga khoi exam si thana ba haidana khoi na muk matam ama lepakadori masida lakchani go point je achuk chaw khroba khoi exam si mayamna pamnari ba mari mahairoi singna ngainari ba NEET tharaga jare pawwana khanari ba si masida atugi matik honaraga masana yamna masigi exam sidang di ai soidana khalakani hantak thaba sida haina khalaga thaba mahiro kyam su yauri bani adu masida leak oirei ba question asi makoi chhatra honari ba chhatra dugi thamoida kari feel tawrangani kari gi damak to question je leak ohelai bano haibasi masi kanagi ashoibo oigadori bano ja maramdi mase mahiro singna kyam misguide tawbirangani question je adugi matik nungai exam thaba su dum yaudaba nate yaurangani compulsory adubu question leak oire haiba tar matamna mahiro ama oina masana yam excellent oina thagi mahiro yam da kari feel tawrangani amadi masigi masida section mandaba dagi haiba tare question leak oire base orse kanagi soibo oigadori no rakiso masigi National Testing Agency hariba akhoi kano si Ministry of Department of Higher Education, Ministry of Education Makadaliba, autonomous body se. Masi yamna controversial oiba aduma keno amani body amani haitare. Kari no haibata masi nabu sinlangba examination akhigi keno je NEET exam je. Mamang da suni 100 sunate mamang da adum tawra haitare yam sauba aduma wathok scandal mayam thokra haitare. Aduga 100 suni masi tawre adagi kanoda examination si makoi kanoni question paper je leak oibani haitara ada question paper adu makoi na hek number adu ki printed adu ki question paper adu natragasu madu kanoda guess paper haidana akhoi gi masi gumba wahang sing si lakpa yai ka kaina ka sandor pa haitare ne adu main sandor pa adu ma wahang sing si moin pir bu wahang sing duga kanoda chap mana haitare hekta 100 mana bagi adu mui phima ma lakpa haitare chap mana bani haitare adu di sum kan leak oirpa totally leak oirpa haitare asum bagi leak oi bagi kano se masig mo pot se akhoi ge masigi kano jina siliba National Testing Agency is na sin examination singda yamna toina to e mamang za dum tawgi legre hanak sum tawre ana masi makhoi gi functioning da yam sathina aswoiba ahuba labs se khara adum leire adana masi potse hojik handaki sijo amuk CBI da sinagre CBI namung thijen bagi port se tawrani adana handu makhoi na tawrisi Rajasthan amsung Uttarakhand ngasagi sigi question paper singsi leak urpani hayaba adana sumaina singmata ko mamang da se adum tawkiba leibani adana mamang da se sena khotpa mayam ma leike ado hanaksu adum masi soin ke sena kani adana yamna acho sang mayam sa adum yaur kani haitare mari lena ba okay education ga mari lena ba state singi amasung kani singi adana masi asumba ashoiba mayam se masi once and for all loisna ba saba yamna concrete oiba adu makhata na amona sumba question leak se when ba yadana ba yang full proof oiba adum ba policy khara kano taw dragadi sem dragadi masi ko mai kano se wathok se adum thokani haitare hoji rakhe sorna japan bi dani smaina sigi examination thabsi da mahiroi mayam adik mama pa mayam do yeng ka am satin lamma city mani sat pa mayam yauri ne ba ada dei da mat train ticket ka kanori ada flight ticket ka pa yaw dorini adigi mi kano da city is di mohoi masa mayam sina tamnina adu da mo hotel da mo leiduni khotuni adigi expenditure sim ka yam sangam bani adna sima khudong sa da pache paingi thola matung da amu question leak oire na exam han gani harise asi da ne ba yam satina ma kanu da ahoi inconvenience amusung kanu piri se haitare no aita piri se adna ma asumba ahoba sumba lapse at ki question leak oi bagi mong se masi thon da na ba yam full proof policy khara ahoi government of India na yam na kanna mikyang changlaga masi sem ba tawba ma mathok tai na ai adma hajani Tagachari was I am the Sumarik Chumio Zatuga, Rodel Acting, Queen Arang, say, Quay.